आकाशवाणी इम्फाल Ngangom Kiran pau pajari ahan bada maruwa pau security force na thibu hamba masung area domination chathabada khusu khulai kaya marum phagat lei Lok Sabha mikhal gi polling personnel singbu training piba madi voter singbu wakal tahan bagi thorum kaya pangthokli amasung Lok Sabha mikhal gi ahan batangka kidamak lebak asig mafum kaya da rajniti dol singilu singba singna vote khombagi thabak tapna kan khalakli Singnaba mafam kayada security force na thibu humba masung area domination gi thabak leptana chathari Manipur police control room gi cherol amada hai hauki pung kunmari da Kaksing jila gi langmai dongdagi magazine ga loina ba nongoi masa ama maru mari hand grenade ani amasung bulletproof jacket taruk fagat ki Amaromda National Highway to Imphal Dimapur lambida potchai puba gari chani taruk masung National Highway kunthra taret Imphal jiribam lambidana potchai puba gari chani kunthra mari security ga kanba section thorang loinana Imphal omda sanglakre hairi hariba pung kunmari asigi manungda raja sigi mafam amatada pamdaba thodok sing thopagi paw leite hainasu serolasina makata na fongdokli Sandel jila dasu Lok Sabha mikhal gi damak sem sabagi thabak kana sathari mikhal asida mathau tawgadaba napi polling personnel singi anishuba tangka ki training ngarang pangthokrai Sandel district complex talaiba multipurpose hall da pangthokiba training program da napi presiding officer singamadi polling official punna sani kunwa panna sarkyaki Systematic Voters Education and Electoral Participation Sweep ki campaign amangarang Jiribam gi Sonapur da pangtokre District Election Office Jiribam na sindra pangtokiba thormadu da nupi singna bot thadabagi sang wangnabagi matang da akhang ahi singna wangangki Jila asigi dibong da su nupi singi oiba sweep campaign ama pangtokki campaign da wangangki ba singna Election Commission of India na miyam maru oina nupi singna bot thadabagi sang hengat hanaba anauba IT platform kaya putoktuna honariba singi matangda ningthina wakal tahanki Amaromda Jiribam jila gi oina mikhal mathok tawgadaba polling personnel singna form 12 thajilakpagi matam thasigi nipan gi nungtil pung mari phaw sangdokle hari waphamasi district election officer Jiribam na thokpa cherolamada khanghalakpani Pherjol jila gi Pherjol government high school Laijeng Phai Government High School amasung Parbung Government Higher Secondary School dasu ngarang sweep ki campaign sing pangtokki District Election Officer Pherjol Gilamjing Makhada ngarang jila sigi headquarters ta voter singbu wakan tahanabagi matangda rally amasu pangtokki hairi tabiriba pawasi Akashvani Imphal dagini Taranipan suba Lok Sabha mikhal gi thasigi taramapan bot thadanagadoriba ahanba tangka kidamak lebak asigi mapam kayada bot khomagi thabak tapna kan khalakli BJP na mikhal asida dolgi mirep oiriba singidamak ngamjabi thakta bot khomnana bohanari Pradhan Mantri amasung BJP lusingba Narendra Modi nangarang Rajasthan gi Korputali manakta pangthokpa mikhal rally amada wangangki manhai English ni taramari amasung lisingni taramapan gi Lok Sabha mikhal da Rajasthan gi sit kun mangamak BJP na loina phangbangamki handaki mikhal asida su masimuk oithokani haibasi mahaki aset pathajabani mahang na hai pangthokadurwe mikhal ase isam chama mikhal amanate sakolaba Bharat amasung sakolaba Rajasthan amagidamak pangthokpa mikhalni Congress amasung India Alliance po yaning to phongdoladuna Sri Modi na hai makhoi ni mikhal asida leibak ki wakalon na thairaga imung manungi oiba rajniti tauri handaki mikhal asida yamna angakpa madi birodi dol singna makhoi gi imung sing kannana bagidamak punchinduna honaba ashini Lakliba Lok Sabha mikhal gamari lainana Election Commission of India ECI na Assam, Bihar, Jharkhand, Odisha amasung Andhra Pradesh da District Magistrate SP, DIG amasung IG rank ki officer kaya marum transfer tawkrai. Commission asin sang naina satharakliba review meeting sarugama oina ngarang Chief Election Commissioner Rajiv Kumar na sababati oiduna pangthokiba mipamamana officer singasi transfer tawna buwarip laukibani. Transport Tokraba official singadugi manungda Assam gi Udalgiri gi district magistrate Bihar gi Bhojpur jila gi district magistrate amadi SP Bihar gi Nawada jila gi district magistrate amadi SP na chingba yauri
एक्साइज पॉलिसी केस का मरी लेना दिल्ली की मुख्यमंत्री अरविंद केजरीवाल बु फाब मसुंग कस्टडी थम्बबु सिंगनरदुना महक मसामक थांगलक वाकत की पाउखुम एनफोर्समेंट डायरेक्टोरेट ना दिल्ली हाई कोर्ट पिखटख्रे पाउखुम चेरोलदा एनफोर्समेंट डायरेक्टोरेट ना हाई प्रिवेंशन ऑफ मनी लॉन्ड्रिंग एक्ट की सेक्शन 73 की मखादा आइन की तंगाई फदो पुमनमक ngakpagaloina श्री केजरीवाल बु फारिबसी आइन की मियंगदा चुंब खोंगथांग अमनी श्री केजरीवाल तिहाड़ जेल की जुडिशियल कस्टडी दा थासी की तरह फाव लेखिगनी फूड सेफ्टी एंड स्टैंडर्ड्स अथॉरिटी ऑफ इंडिया फसाइना ई कॉमर्स फूड बिजनेस ऑपरेटर सिंगदा मखोई मखोई की वेबसाइट ता योलिबा चाना थनो पोलम सिंग मसा खाइना यहोनबो खंगनख्रे फसाइना थोप चेरोलमदा ई कॉमर्स वेबसाइट सिंगदा चाना थनो पोलम खरा हेल्थ ड्रिंक अमदी एनर्जी ड्रिंक हाइब कैटेगरी की मखादा योनब थेंगनरे केंद्र के हेल्थ मंत्रालय ना हाई हेल्थ ड्रिंक हाइब तामसी फूड सेफ्टी एंड स्टैंडर्ड्स एक्ट एंड रेगुलेशन की मखादा याउदबा मदी स्टैंडर्डाइज तो ओइदबा तामनी मध्य प्रदेश की बालाघाट जिला दा पुलिस न थीबमगी थबक चथबदा हक्थिंगना खुथोनबगी थौदोकता नेक्सलाइट अनि सिरे सिरब नेक्सलाइट सिंग दुगी मनुंगदा मना लुपा लाख 19 की रिवार्ड लाउथोख्रब मियोइनी अदुगा अतोप अमा अदुना लुपा लाख 13 की रिवार्ड पूरीब मिशकनी रिवार्ड पूरीब नेक्सलाइट अनि हाटखिबा अदुदा मध्य प्रदेश की मुख्यमंत्री डॉक्टर मोहन यादव ना राज्य पुलिस पुठागत फोंगदोख्रे नेक्सलाइट की इहोसी कैदोंगनुसु याब ngamloi हाइना मुख्यमंत्री ना फोंगदोखी ताइवान दंगसी अयुक अंगनबदा रिक्टर स्केल दा 3.3 यौना अकनब युआर हाख्रे सुनामी लाप याई हाइना वार्निंग तौख्रे अकुप पाउ ngairi ngasi phongo pause singmoroi pausing edam hauzik Devika Chingtham leire Devika Thagachari Kiran ECI da model code of conduct thugaire haiduna MPCC na wakatkiba independent mirep totom sanagi mathakta legal action launaba DEO na SP da khangan kiba amadi Manipur da disturbed area status tha taruk amaga sangdokhiba pausing asina ngasi phongba pauchi singda maroiba pausing oina phongnari CM Bangloda nupi mayam punna changba uribasi Mikhalgi model code of conduct thugai bra yengbinaba CEO da wakat khre haina Ichel Express ta maru oiba headline tawduna phongli pau asi Imphal Free Press Poknafam amasung People's Chronicle desu manaba mawongda headline tawduna phongli Manipur News ta Churachandpur district ta nonglei nungshitna yum marfu henna amang ata thogan khre haina ahanba lamai da phongli Naharol gi thaudangda Kaitel Phambi Imasing bot yauroi dauri haina headline tawduna phongli pau asi Sangai Express ki Manipuri amasung English edition animak Poknafam amadi Huyenlan paudasu phongba thengnari ST lista chanba khaktana mitei kanba ngamgani haiba World Mitei Council WMC na phongdokiba wafamna Sangai Express English ki ahanba lamai da headline tawduna phongli Imphal Free Press ta Manipur ki disturbed area status makhata na sangdokre haina ahanba headline tawri CM Bilen hatkani hairiba mirep totom sanagi mathakta police ta wakat khre haina sana leibak pauche da ani suba headline tawduna phongli Myanmar macha sing yauna miyoi mari drug ka konana fakhre haina Sangai Express Manipur ki ahanba lamai da phongli Poknafam da EVM bot chada chama BVPAT verification taunaba Supreme Court na ECI da notice thakre haiba pauna ahanba headline oiri pau asi People's Chronicle desu headline tawduna phongli BJP na model code of conduct thugai haina Congress na maral sirakpa pau amasu Morning Bell da ani suba headline tawduna phongli Huyenlan pauda Manipur Kaitel Phambi apunba lupna bot yauroi haina lauthokiba pau ahanba lamai da headline tawri Tamenglong da phongba ganfyu mail da Manipur Congress na sarkar gi official sing da model code of conduct thugai bagi legal action laukhatnaba tawkiba demand na maru oiba paw oina phongli Tamenglong Times ta BJP luching ba khara yauna ya school gi hanagi MLA Elangbam Chan Singh Congress party da yaukhiba gi paw headline tawri Senapati da phongba Hills Hornbill Express ta Senapati jila gi district administration na nonglei nungshit na sokhalaba sing da mateng pangkhiba gi paw headline tawduna phongli Kiran Thagachari Devika aroibada maruweo pau amuhanna security force na thibuhama masung area domination chathabada khusu khulai kamarum phaгаtle Lok Sabha Mikhal gi polling personnel singbu training piba madi voters singbu wakal tahanbagi thorum kaya pangthokli amasung Lok Sabha Mikhal ga hanba tangka kidamak leba asigi mafum kaya da rajniti dol singlu singba singna vote khomagi thabak tapna kan khalakli pauloi jari